Image Paodam Ming Tabiri Basangbo Yunam Anuradha Devina Ikongona Kurumzari. Jose Maruiba Pauda. Road Safety Awareness Program on Motor Vehicle Amendment Act 2019 Pangthokre. Infandima Pulambi Satuk Sasin Tawatin Kre. Luinana. Pung de kilometer Lisamanga, Chamanga, Yankimanga Yangna Paibangamba, Astra Mishal, Mai Pangna Sayang Tokre. Jose Pausanuna Pizade. Minister and Birena driving license Pedringada applicants section scrutiny Taunaba Amadi State Asida Hana Sizinaraba Ohumba Garising Pusalapa check Taunaba so Haide Wapam Sangase Minister na ISBT complex Dulali Dangase Pangtokiba Road Safety Awareness Program on Motor Vehicle Amendment Act 2019 Githaramda Haikibane Minister na Makata Arduna Hokiba Sahida Chatakiba Mass Drive ta fake license kaya Padamba Tengare Aduna Name kaina license piramba official sing tengnaragadi lemna tharoi haike Chief Minister na makata arduna masing hangalak liba road accident ase laksin naba motor vehicle act ase amend tawani chai asigi January dagi June tha phawda state asida thokiba lamige accident chahumga nifutarukta mioi humbudra taret sekhi amasung mioi chamanga yankai tarungna asopan nangke traffic rules sing thugaibage mayokta sataba drive hana Council Halagani Hayaduna Chief Minister na Miyamna Traffic Police amasung Transport Department ke official singda mateng pibinaba haike amadi Police amasung Transport Department le official sing nasu traffic drive sing chatabada miyambu ningtina loinana baso haike ngasigi taramadu Transport Department Traffic Control Wing Rotary Club of Imphal amasung Rotary Club of Polo City da sinmini Humbumapan Suba Prime Minister Narendra Modi gi mapong namika mari lena Chief Minister and Birena ngase Dulalenda Media Kalyan Samiti na Jalaiba Children Home de Chatuna angang singda athum ahaw yenthokre Khongsada duda MSPCL amasung LDA gi Chairman L Susindro MLA Awangbo Newmai amasung Kasim Basum Suloina ke Chief Minister na angang singda mahang na laglibasi na khoiga loinana Prime Minister Narendra Modi gi mapong numit thoram pangthongna bane Narendra Modi yamna chamna horaklabasu jati asike thabak thoramdu kathoki amadi pak soraba lebak asike Prime Minister oikibane haiduna Chief Minister na angang singbu pungning thogaluduna kanna honaduna punsida makhoina phange khaliba panna madu phangba ngamnaba haike mangna angang singda Prime Minister da makhoigi yat proposal pinabasu haike Prime Minister Narendra Modi gi humpumapan suba mapok kumanga mari lainana chatharakpa seva saptaha gi saruk ama oina Manipur gi Chief Minister N Birena Luchingduna ngase banning single plastic use gi campaign da saruk yaduna ISBT gi akoibada leiba amotpa sing sangdokre Imphal Municipal Corporation Sinduna chathakiba campaign aduda Minister MLA Chief Secretary amade makothongba official kasu saruk yakhi Ngasi September gi tang taratret India ge Prime Minister Narendra Modi gi mapong numika mari lainana tha sigi tara mari dagi haukiba tang taranipan fawba chathagadariba seva saptaha service week program gi sarukama oina ngasi Kaksing district su BJP Kaksing district committee na mandal singi President Singh amadi ate thongmi singa loinana koina setuna lenga ki school sing amadi ana layang sang singda asa thaksing yang thokre Loinana Mahiroi Singda Plastic among Basingi, Matangda, Kaksing District, Manungda Laiba School Singda, awareness Pikre, Amadi, BJP Kaksing District, Maikaidagi School Singda, Falanghari, Amamamsu, Kudoltam K. Tarongi Manung Channa School Mahiroi Sing Amadi Kaksing District, Tungan Tongamba Hospital Singda, Langduna Ladiba, Anaba Singda, Asa Atakiasu, Yentuktuna, Anabatuna Pagatpangamba, Oishanu, Haina, Yaipa Thozalge, Pauzel PK. Ngasage Kongsat aduda Saruvia Kiba BJP Kaksing District Committee ke President Su Oidiba Seva Sapta Program Kaksing District ke
Convener K.S. Raghuman Phongdorokpada ngasigi tharomasi Prime Minister Narendra Modi gi mapung numen tharomga mari leinana amadi BJP National Executive Committee gi pauta matungina pangthokpani Akoi plastic asi masina malemda akoi seasonariba ngasi day to day seasonariba akoi disposable glass amadi plastic kaung singba askumba seasonabagi amangba se akoi punamakna khangmina si haibasi ngasigi wane sida tentangna yak thamjabani ngasigi Prime Minister na khaliba wakhalon na se akoi punamakna school da amadi akoi India gi mafam khunimukta leiba Manipur gi mafam khunimukta leiba school gi satra sing punamakna akoi plastic seasonabagi amangba se masi akoi Prime Minister na khaliba wakhalon se akoi punamakna support tamuna si ngasi ayu angan ba pung marirom tabada sakangdaba khulai paibasina makhanta khuno village ke yum tararom mai thaduna mangan tahan ki babu yaningdaba phongduktuna makhange khunja singna Imphal Dimapur road thingzan baka loinana lambi sida gari satuk sachin tawbusu thengkre paugi source amana phongdoropagi matung ina AK47 amadi M16 paiba maran khulen circle union ge volunteer singni singnaba singna yum sing adu tugai Kokai Tauraga Manganta Laba Matung Mai Tarabane, Yumsingado Mai Takibada Lupa Crore, Hena Mang Tahanke, Asigumba Tamtiba Minung Silataba Taduk Sida, Jenaba Singh, Pungkumariki Manungda Pabinaba National Highway 2, Imphal Dimapur Road Asida, Gari Satuk Sasin Toba Kunza Singh Thing Bade, Garigumba Piriba Matamgi Manungda, Jenaba Mara Labor Singh, Pabangam Drabade, Highway Asida Matam Kaktababan Satagani Haide. Nakalamaromda Makanto Kunogi Yum Tara Mai Thadok Lambagi Thawongbo Manipurgi Chief Minister na Kanmamong da Kandem Taurakle Hidam Sigi Matangda Chief Minister and Birena Hai Thawdok Asika Mari Lainana Mapamdu Ngak Senanaba Indian Reserve Battalion IRB ge Platon Ama Thawdok Thopamda Thakre Ahenba security ki demand lerbasu makatana thagadi thawdok tugi matangda yengsenaba Senapati District DC amadi Minister Lossi Diko Mapamdu da Yaukre Makogi report ngairi amati situation aduke wadoshin puraknaba senior cabinet minister Sengsu Darkalerabati Thagani Hainasu Chief Minister na Phongdorakle Manipur State Act Control Society na Red Ribbon Club amasung NSS Unit Waikomani Girls College ga kusamnaduna Malimgi Naha Oibishingi Numit International Youth Day 2019 ge Thauram Thawal Ukramda Laiba WMGC College Asage Conference Hall da Pangthokre Loinana Naha Singbu Education ge Mangant Pangansi Haina Pausin Puwa Rally Amasu Thawal Mela Ground ge College Asipawa Chatkre Tharomaduda Max ge Deputy Director IEC and Mainstreaming Dr. Lucky Duidang Manipur University ge and SS Coordinator Dr. Kaisam Sitalzit District Act Control Officer Thawal Dr. T.S. Rajan Amade College Asage Principal Dr. O. Ibetona Athoiba Mitung Singh Oina Sarugaki Max ke Deputy Director IEC Dr. Lucky Dudangna Phongdorokpada ngasigi samas asidana hau iribishingi sauraba thaudang asi mapung tingna pangthokpa ngamnanaba naha oiriba khudimmakpo Zat Bizat Dharmage Kenaba Haiba Thamdana Makoibu Education ge Mangal Pishi Amade Pangangadabani Haiba Pandamda Naha Singbo Itil Piba Oina Tharabase Pangtopani Haina Pundurake That is available to the society is equally equitable, that is fair and equal to all the caste, community, age groups as well as social barriers, so that the same education that is available to the youth should be available to the even to the marginalized group of the society, even to the differently able group of the society. Krisi Vigyan Kendra Thawal Department of Agriculture na Sinduna large scale tree plantation campaign kam Krisak Gosti ngase Kabike Thawal campus ke akoibada urchara kya thabak loina pangthokre Tharomaduda Government of Manipur ke Agriculture Director MS Latan Pui Wangsoy KVK Thawal ke Head Dr. Jaswandani Sarangthem Kangabu Zilla Parisat Member ke S Rasmont Amadi SFAC Manipur ke Project Coordinator MS Khaidemna Atoiba Mitung Singh Oina Saruyaki
Tharonggi mapung oiba saruk ama oina farmer kyasu saruk yaduna KBK Thawal campus manungda thaibong haikru amadi yongsak pambi kya thaki saruk yaba farmer singda u pambi chara singya thoke amadi KBK Thawal da pangthokiba skill development program da saruk yakiba farmer singge certificate singsu athoiba meeting singna yanthoki agriculture director MS Latanpui Wangsoina aikhoi ki kaitharagliba environment po kanba ngamnaba aikhoi u pambi thabatamak natana thariba using asi soidana hawhannanaba thodaksu lawgadabani haike Caesar Pharmaceutical Research Academy SPRA Ifalna Tribal Affairs and Health Department na sponsor toward training and placement of SD students ke chahi anige pharma medical course inga marilena na putopa sobinar ama TA and Health ke director ke conference hall da Tribal Affairs and Health ke additional chief secretary Letko Zin haukim na phongkre Sobinar Pombagi Tharom Duda Lekrosing Haukimna is a hospital na Toido Handokpa Healthcare Center ama Urapabu Thagaladuna Haksingi Oibada Sentungi Pibam Pataba Mushingi Polumsu Sapanaba Hospital Management na Lying Month Review Towa Yarabadi Tawina Haiki Haisingba Pharmatic Sink Mapam Kayada Darkar Oiba Adukidamakta Scheme Asi TA and Hills ke Hanagi Director Armstrong Pamina English ngani Taratarok Taranipane Academy Session dagi sponsor tawa hokibade Pona Mahiroi Humpunito sponsor tawagi manungda Sijana SD Mahiroi Anito Wone Asege Sobina Pombagi Thorom Duda Si Arthur Wachuyo IAS Special Secretary cum Director TA and Hills says a hospital ge mute sing loinana TA and Hills ke official amasung staff singsu sarugaki Moirang Kendra ge MLA P Sarat Chandra ge Personal Secretary ni Haiba Hamam Boyai Singha Ngarang Vigilance Department na phakre haide Hamam Boyai fakibage thogdogadu ke mayukta ngasi moirangda miangge wakan mifam phangkre as Boyai fakiba Adubu Yadingdabu Pongdoktuna Maibam Biren Singh General Secretary Moirang BJP Mandalna Hayeng September ge tang Taranipan ge ayu pung maridagi hangse September ge tang Taramapan ge ayu ke pung mari fawa Moirang total shutdown lautokre haire Manipur border town tama Odiba Moreda Kulai Paiba Mioi Kangbu Karana ayu nongchin ge matamda yamna laiba mongda lut tawagi thabak chataba lepaletre ngasi ayu pung taramakai tarakpa duaida more 1 number 3 Dalfati area dage port habluraba matung more kaitel tamna tolakpada tata DI gari amadige more police station ge office ke hek maningda masakhangdaba khulai paiba mi kharana gari adubu khanduna driver adubu sek tawrabagi matungda paisa yaromdabadage mobile phone sync munbi kre haide Hiramasiga Mari Lainana More Police Station da report amatokre Nakarambaram da tha sige tank taramarige numidange pung tararop tarapa adwaida nan Manipuri amadege Sunrise Club ke opposite ke mapamba amada paisa amade Lenovo mobile phone amasu masakhak taba kulai paiba singna monbekre haide More town area da handak tha ama ani asida lut tawbage thabak ase yamna kakalagle ngase lut tawkiba ase Tharaka Ikoi Kuidriba Matam Sida Tatedak Surabani Asumna More Town Manungda Toina Kihan Kangan Tauduna Miangil Lantum Mumbagi Tabag Satariba Asina Miamda Akituzumba Ama Paurakle Nungtin Pobokta More Town Maktada Lot Tadeklak Tokibada Mioi Anikak September Tang Tarahum Doida Pakibadi Lakre Adomo Inamak Makha Satana More Police Station ge hek manimakta lut tarakpa haibasi security ge ohoba yamna chawna leirabra haibage wahang amasu miyamna hangnarakle India amasung Myanmar lebakani ge border town to oiba khakta natana ek is police ge yamna maru oiriba mafamasida Manipur police yauna yamlaba security force kaya amaleribani security asugyamna kungna leiriba mafamasida khulai paiduna lut tauriba asina Maram Oiraga Moreda Lalu Itik Tauriba Manipur Amade Myanmar ge Miyoi Shingda Yamna Mi Painingai Oire Manipur Lekang na Hena Akanba Mieng Ama Sangbiduna
पिख्रबा मोरे टाउन असिदा थोगलेबा लुट तौबगे थबक असि थिंगनबा होनबगे मथौ तारे इंडिया के अतोपा स्टेट सिंगदगे नत्रगा अतोपा लेबाक सिंगदगे लंकोइबा लाकपा मियोइसिंगदा लुट तौबगे थबक असि सथख्रबदे मणिपुर के माइ खुनिंगाई ओइगनि हाइदसु माइके कयादगे मियामना वखलोम फोंदोनरगले मणिपुर समाज के मसिंग यामलबा हराव कुमै सिंह असे पांगथोकपदा सरुक खरदंग ओइरबसु एखोइना महौसागे काथरकलिबा सक्तंबो कनबदा माइ ओनसिलबदे एखोइना एखोइगे इन्वायरनमेंट पो खर मखैदे कनमंगमगने हाइबा थिमदा ngasi kaksinda tarpon uso pangthokiba mandop mandir singda koina satuna ursare yanthopage tharam ama pangthokre usare yanthopage tharam duga mari leinana sri naure monan maite range police officer na haikibada ngasi pangthokiba tarpon uso katpa mandop singda koina satuna uchara hakthengnana yanthopage tharam ase thoidok henduna yamnama maipakpa amane अखोइना पीखिबा उसारा सिंगदु मियोय खुदिंगना तरामना ओपगलोइनना लेखिद्रबा इपा इपु सिंगदमक सोइदना हौनबा तौगने हाइदुना वसक हगुई तर्पण उसो पांगथोकलिबा थौबु सिंगदा नतना थौरम अदुबो यावबा लाखिबा मियामनसु मखोइ मखोइगे लायोख्रबा थवाई सिंगदुबो निंगसिंगबा ओइना उथागने हाइना उसारा सिंग लहोवी लैरिबा लेबाक प्रजा मियामगी उसारा थानिंगबगी इथेल असिमदे पुंगनिंग थौगनिंगाइने हाइना एन मुनान माइतेना हाइखे अखोइदा ngasi walibasi initiative ne afaba thabak kidamak praja singde ngaiduna lai afaba thabak sing khangdunata pangthoklabadi miyamna soidana mateng pangningakani asumna मियामना मतेंग पांगबिरबदे अखोइना अखोइगे काथरकलबा इन्वायरनमेंट असिबो कनबा हाइबसी अरुबा अमा ओइरो हाइना एन मोनाना हाइखे ngasi काक्सिंगे तरपन उसोफ कटखिबा मंदफ निपांदा उचारा हुंबुद्रा मंगा यंथोके अमसुंग तरपन उसो पांगथोकपा मफम सिंगदा मियामना हकथेंगना कोइना चटुना उचारा यंथोपगे खोंजंग असे तरपन लोइद्रि फावा लेप्तना सटगे गने हाइरे ngarang nungten pungka ahum tarakpa aduaida 12 Assam Rifles amadi morege commandor apunba tim amana khudeng thabe permanent motor vehicle checkpoint mayada moredege tholakpa gari sing check tawada alto car registration number MN04A 4452 da brown sugar 500 gram yorabadege fagat pangam kre pagalaba mioy sing adude Mr. Kamkhol land Vaipate Kunitoi Sanda of Poksai of Tenoponte Village, Mrs. Hoikot Sink Mati Te Kuntranito Y of Lian, Kanlant Joe of Malsank Village Tenopon District Agni Haidi, Pagalaba Brown Sugar Adu International Market Lupa Crore Amaroki Oigani Haidi, Pagalaba Polam Sink Amadi Mioishing Narang, Numidang Pung Tarutaba Aduaida, Mori Police Station Kusina Creek. Indian Air Force की Sukhoi Su-30 MKI combat aircraft के Astra mission kaptuna mai pangna chain tawkhrei Metakos inertial guidance amasung interminal radar homing yawba Astra missile ado West Bengal da laiba airbase amadagi chain tawkhibane missile aduna yangnabagi missile natraga aircraft kilometer kundagi budra fawbuge lamnaba mafamda laibasingbo target tawngame Astra missiles asi pungda kilometer lisang mga chamanga yangkai mga yang na paibangame. Kezi tara mga lumi beyond visual range year-to-year missile Buramp Astra missile asi Defense Research and Development DRDO na develop tawune. Tungan ba radar electro-optical tracking system EOTS yauri. Su-30 MKIZ Astra missile adu Hindustan Aeronautic Limited HAL na modification tawuni ngasi mai partner sayang taw krabagidamag Union Defense Minister Rajnath Singhana DRDO bo thagatke akoi bagi phibam mosul handana thamba amade narmada turendar sariba Sardar Sarovar dam gi ising mangandana ba chokotpa haibasi oitho I haibagi khudamne haina Prime Minister Narendra Modi na haikre wapamase Namami Devi Narmade Mahotsav da wangang mada Prime Minister Modi na phongdokibane
Sardar Sarovar Dam da tungsin tamliba isingi awangba meter chamaga kuntra nipantas make tarung nipani yaure hairiduna project asina Madhya Pradesh, Maharashtra, Rajasthan amasung Gujarata kanaba piragani haike. Dam ase Sardar Balawai Patel na mangzaraba manglamni ngasidi Gujarata sariba Sardar Sarovar Dam amasung malimgi khwaidigi wanglaba Sardar Balawai mitam ase Statue of Unity ase tourist sport ama oire hainasu Prime Minister Modi na phongdokhi. Tharomaduda Gujarat Chief Minister Vijay Rupani shu wangangkhe. Howzik sanabigi pauda District Sport Association Kaksing na Sinduna Association asige playground chathiriba 17 Kisokumar Memorial First Division Football League 2019 ge ngasai sanakiba match da Aksa na JA Kaksing mo pansan mga suno da maithiba pikre. Aksa ge panjan sing adu Michael na minute kunipal amadi match loirapagi minute marifuga ahapa minute mari chatpada naubana minute kuntrahumdoi chingtamna minute kuntramari amadi samanandana minute nifungama chatpada chankibane. Howzik arubada maruiba pau amana pizari Road Safety Awareness Program on Motor Vehicle Amendment Act 2019 pangthokre. Imphal Dimapur lambi sathuk sasin tawba thengkre. Loinana Pungda kilometer lisa mga chamanga yangkay mga yang na paibangamba Astra Missile may pangna sa yung tawkre. Imes Paodam asigide matang sa daloy jere miyang tabiri basang buamukha na krum jere.